ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯋꯥꯠꯄ ꯍꯣꯠꯅꯕꯤꯕ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯗꯩꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗ ꯃꯤꯒꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯍꯣꯠ ꯍꯣꯠꯅꯗꯅ ꯆꯟꯕ ꯂꯣꯟꯁꯨ ꯌꯥꯎꯔꯤ ꯀꯩꯅꯣꯅꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯤꯇꯪ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯑꯃ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨ ꯀꯔꯤꯝ ꯅꯠꯇꯦ ꯑꯩ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯀꯩꯗ ꯁꯥꯎꯕꯁꯨ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤꯁꯦ ꯃꯁꯤ ꯑꯩꯅ ꯍꯦꯛ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯅ MP ꯍꯦꯛ ꯑꯣꯏꯕꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟꯗꯣ ꯃꯗꯨꯗ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯨꯅꯦ ꯑꯩꯅ ꯄꯨꯈꯠꯆꯕ 2020ꯒꯤ ꯑꯗꯨꯗꯩꯗꯤ ꯃꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ 6 ꯈꯛꯇꯪ ꯆꯜꯂꯤ ꯑꯗꯨ ꯍꯣꯠꯅꯔꯦ ꯄꯥꯔꯂꯥꯃꯦꯟꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯩ ꯄꯨꯈꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯋꯥꯠꯄ ꯍꯣꯠꯅꯕꯤꯕ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯐꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯆꯟꯗꯕꯗꯣ ꯑꯗꯩꯗꯨꯗ ꯉꯁꯥꯏ ꯆꯜꯂꯤꯕ ꯂꯣꯟꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯕ ꯂꯣꯟꯅꯤ ꯑꯗꯨꯗꯤ ꯑꯣꯏꯔꯒ ꯃꯈꯣꯏꯗꯒꯤ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩꯖꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯩꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗ ꯃꯤꯒꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯍꯣꯠ ꯍꯣꯠꯅꯗꯅ ꯆꯟꯕ ꯂꯣꯟꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯍꯣꯏ ꯃꯔꯥꯊꯤꯒꯨꯝꯕꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯏꯍꯣꯠ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄ꯭ꯔꯦꯁꯔꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯇꯧꯕꯗꯣ ꯈꯤꯇꯪ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯒꯨꯟꯗꯨ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯤꯅ ꯇꯞꯍꯧꯔꯤꯁꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤꯗ ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯍꯦꯛ ꯇꯦꯅꯔꯁꯦ ꯂꯩꯔꯤꯈꯩ ꯑꯩ ꯃꯁꯤ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯗꯨ ꯏꯁꯣꯔ ꯈꯣꯏꯔꯝꯃꯤꯟꯅꯔꯒ ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ